guys, welcome back to another video. Ngasi video study advice from your future self haiba reading se tawdoine. Advice from your future self haidi ai isa gi future amam loidna leidana ko adugi future du leiba isa do haidi isa self to ko aduduna hojik present sida kai advice piningi haidi hojik tagi kai semdo oga future gi damakta kai afaba oibe ai habase like future du da afaba leibo oiro phataba leibo oiro future da leiba self na di khangdoine ba aduna moina hojik present ta leiba khoida kai advice piningi habadugi reading tawdoine aduga ngasigi reading sisu general reading oigani aduna yamna personal oina resonate tawdabadi ai aduna personal reading tawbining basingina ai Instagram link ta description box ta hapabani aduna channel ga DM tawbiraga isagi slot booking tawbiyo aduga reading adum tawba yagani so ngasiga na di just two piles pile ani khaktang khaidokani pile ani sidagi like isana pama pile or idol figure da choose tawbiraga pile gi oiba kitang detail oiba reading di tawgani aduna haidi mata manghanda bida video se pick up pile rom da mai on sila say so ahamba pile A ahamba pile sigi pile se natragana sigi idol figure gray se choose to biba singda adudugi future self tagi kari advice like habado adugi reading hour se aduna pile A khanbiba mayam adum reading sida focus tower se aduga right se aina ko lem ama leiba aina oriflame yori kana phangba adudo aina thandokpane ba bulb to angoba leitabagi yellow oina hapa so hojik reading of the my on silase card hana pick tower age aduga mathang explain tawjara age Five of Pentacles, okay. Four of Cups. Next up, King of Swords. Aduga energy card ang pick tawjagi ko. Freedom hariba energy card se pick tawe and affirmation card ama ani no need to do haiba energy card ama pick tawe aduga personal growth haiba energy card amanga pick tawe ko so reading se how se ahanba card ta 5 of Pentacles hariba card se pick tawe ko sigi 5 of Pentacles hariba card sigi matungina pal A khanbiba sigi future ro ko mina abundant tawbiramba gumba adagi misfortune gumba khara nang ba hai tare sigumba khara thengna ba yabagi vision je leireba means isana yamna adore tawjaba or isana yamna luna khanjaba relationship gumba dana abundant tawbiramba means breakup gumba oiba yai ko adana tragana friendship gumba dai kick out torpa gumba haidi maro mapang singna dum backstabbing gumba betrayal gumba torambani khangde sum any cause amadagi isaje mina abundant toramba gumba adagi daw yadaba kharana ngairaga leireba haidi misfortune gumba kharana ngairaga leireba ko adudagi isaje disappointed oiba tawamla phangkhangdaba sigumba mayam face toba yai na haieba ko aduna isagi future sina isada kari advice pirke haba matamda sigumba misfortune gumba tarak toise kari dagi no haiba dugi causes to sigi singdagi car singsidagi haifa charapa mabudi khangba ngamni ba adu itarga su future self sina sigumba misfortune jen nange aduna nangdana ba khara semdor o haina advice pirk toine ba ko ado kari advice to leige haba do khangsin yengminare se car singje mathang ado ahan ba car sina like khangsin biga dabadi ke haini pal A or grey idol figure khanbiba singse ko life da haidi future da misfortune gumba abandonment gumba khara di thengnaga dare disappointments khara na di ngairaga leire haiba sigi damakta prepared oraga leibiro haiba gumba neba aduga second card sina
4 of Cups ko 4 of Cups hariba card sina kai harige ha matamda pal e khami basing se holik se life se dom resting period kumba pothaba gumba haidi relationship kumba dagi so break lobo orambe yai na tragana relationship te yam ka hena effort pi dabo orambe yai ko aduna tragana isagi work kumba dagi su khara kai haini of course chat bahaigadra enjoyment gumba da hena matam thada bagumba isagi time and effort se isagi tawgada ba ithau da phasna focus tawda ba isagi tawgada ba ithau da phasna time pi da bagumba ko adugi opposite ta kanada ma phama tamda time and energy waste toraga leiba gumba adagi adum kai haini conflict macha gumba imung manungi or friendship to or kai no matang thoku matamda adu do solve tawna ba hotna bagi mahuta avoid tawba gumba adugumba mayam se go through tawri na haye ba ko presence da awna sigumba sing se go through tawbasina maram oraga future gi ngasai abandonment gumba misfortune gumba da adu do create torpasu yaye aduna hojik se like kari advice like ha matamda isana kai haini hojiki misfortune gumba or disappointment sing se khara da orsna thaina bagi damakta hojik rest toraga like thopagi mahota future gi damakta work to bio future gi damakta hotna bio na hairi basi karchina haidi hojik patharaga nungai thoga leibagi mahota future da nungai na bagi damakta hojik oina work to bio haiba gumba ne bako sigi like second card dagi khoina pal a gi damakta phangi ba advice se aduna pal a singna self absorb oiraga opportunity mang haidi life ke ba future ge ba opportunity manghalaga hai tare ko adagi amuksu kai haini isana dum like isai career path kuma isai relationship sigumba dagi distracted oiraga leibagi mahuta tawgada ba singda hana focus tawbiraga haidi avoid tawdabida hotna biyo haibagumba ne ba ko aduga aroiba advice card china si sine ba king of swords ko sigi king of swords sari ba card chi matungina pal a khanmi basing se ko moigi life the mentally abusive oiba or toxic oiba haidi adum feel khara lai na hai hoji se haidi relationship to oibi friendship to oibi ko something like mentally moi the healthy oida ba thaba khara da moi se attach oraga lai bagumba depend oraga lai bagumba sigumba khara go through to ba male ba ko haidi koi semina manipulate to bo aram bayai na tragana ke haini nungsiba gumba haini relationship gumba gi damakta toxic chatla su chatna stay toraga leiba aram bayai or hoji mak su gumba problem face on the su near future that mentally and emotionally unstable oiba incidents khara thok ka dawre ba haidi thodok khara ko wakhal nungai handaba gumba adagi charang khorang naraga lei handaba gumba adugumba incidents khara na ngai leire na haiba awna sigi king of swords hariba card chi gi matungina ko advice oina kai lege ha matamda pile a khanmi basing se decision law matamda brain dagi lawbiyo ba means isagi heart na or isagi emotion na influence toraga isagi emotion na isagi kai haini isana isayam trust to ga na haibagi mong da ko nungai taba phawi or nungai ba phawi nga ki ba nungai ba harau ba sigumba na or nungai taba sing influence toraga decision lo biga no decision na malaram dai da tung gi namak ta khallaga phasna khantharaga aina sigi decision je lawar di cj orak pa yai have do khanbiraga decision lo biyo na haye ko sigi like third advice card china aduga next ke advice card china freedom hariba energy card chi tholeba freedom hariba energy card chi ga hojike mamang da pick to khiba card to yam relatable oiba yam relatable oi means ke haini isa ja hojik kaino mana phajan punsan bai tap ta emotionally stable oi da bai tap da tawram bai yai natraga na future da tawra bai yai na haidra aduna isa je haidi adum isana relationship kumba da yamna focus tawdo male ko sise relationship natraga na adum toxic careers oi bai haidi isana give up tawning but career di ora ba du taraga su family problem na ni khangde money problem na ni khangni give up tawba ngam da bagumba sigumba some issues isaje mentally happy oi handa ba issues khara laire ba adugumba du dagi like isaje free oi ba ngam da bagumba ko sigumba singse gara go through therapy ai na haye duna future self sidagi kari energy advice lege ha matamda freedom do hoi isana pam da ba potu da di isana yaning da ba or isabu wahan ba potu da di adum yada bagini or taw da ba yade ha bagi mong da attach saraga lebe mota adudagi freedom phanga aga adudagi break out tar aga atop abhaba kai kai da grow taw ba yage oina hotna biyo habasina mu energy advice oina lei ba khangbra aduga next ki energy card china no need to do harib energy card che pick tawreba
Sigi no need to do hariba energy card chigi matungina pile A singse ko pile A khanbi ba singse sise ke haini mi gi thabak kumba da khar awat apa saba gumba haidi awat apa saba in the sense moidi ke haini mi gi awaba gumba uba se ngam daba or mi gi thabak ta khar khut thingjan ba haiga dra moi gi side gi di health tawninge or ke haini mateng pang bani haina khallaga tawbo oidoi ba ko ado sigi card china hari je future self sina kari advice pir ke isagi future da lei ba isa baktuna like how's present la riba isa da kari advice pige ha matam da isa da kana da ba or isa da matter taw da ba isa gi related issue soi oi da ba da mi gi da ko mi gi problem mi gi issues in da khutting jan bagi mohutta isa gi thabak sing da oina focus to biyo ha ba hai this maina mi gi issue da khutting jan lo ba mi gi thabak thawrang da khutting jan lo ba sina heng tung da chop pa gumba ikai ba gumba dawya da ba gumba thawai nungai ta ba simyam sigi maram root ko su oi ba yae ba ko aduni yari ge isa ga related oi da ba issue da isa ga mari leina da ba pota khutting jan laga haidi hoya phabi ga no haibagi mong da ne ba means mi gi issue da yaubiru no isa ga related oi da ba issue da yaubiru no haiba gumba ne ba ko aduga aroiba advice card china personal growth ko personal growth hariba advice card chigi matungina kari pige haiba matamda pal e khanbi basing se ngasai aina haijabadune mi gi thabakta khutting janbagi mahutta isagi thabakta oina fasna focus to biro isagi personal growth oina fasna focus to biyo haiba sisu personal growth advice oina layeba ko so matang soida pal e gi future self to get advice gi reading matang soida loi jare thank you for watching my video bye bye. So ani suba pal sigi blue idol figure say na tragana sigi deck say khanbi basing do adudugi future self tagi kari advice lege habagi reading se how say ado ahamba card hana pick tawige two of coins ko two of pentacles two of coins the Empress tuka Three of Cups okay relationship kumbagi issue khara lakadaure duna advice su dum pirakani ko Two of Coins prompting hariba card che thole e love ko aina hydra relationship issue khara lakadaure na love card thole ise ko duka aroiba card ani thole ko duna lobong khangdre ama angka safal tawrak yamna pa bagi hekta stick tawe ba amada so gentleness okay so pile B or blue idol figure she choose to be basingi reading do how say future self to kari advice lay habado mathang kai lege do yengase so pile B singi ahan ba card Two of Coins hariba card reverse the picture ba sige card sina kai hari ke hamatam da pal b khan bi basing se haidi future da life the ko financial disability hai tare ko financially khara unstable oi bagumba haidi isana hojik yana thabak chin biram ba yai or kai haini future gi damukta phasna work to biram ba yai ba the future sida ko haidi future da lay ba misina kai hage hamatan na mo se future sida paisa nung sagi awaba unstable oi ba awaba mak na traga su ko paisa je lang paga chat khibane hekta han baguma paisa tungjan mangam da bagumba sigumba issues khara face story na hae ba aduga makhatar pa da si card na kai hage hamatam da relationship gumba sisu ko isana taken for granted oina lobagi ni khangde or phasana neglect to bagi like kai hani
importance pidabagi ni khangde ko relationship si ju mathong morong khangdaba stable oidaba ko aduna life se pura disorganized oiba mong amada chatba gumba sigumba khara thingna bariya na haye basi ahan ba card china ko awna sigi card sidagi future dagi kari advice phange ha matam da housing day to day life se feel amana tragana feel amada chinbiram bayai adagi chilam da bayai ko adui targa su sigi card china kai ha ga matam da phanyam na chin bo igera phanyam na matam leita bo igera isagi relationship isagi career je prioritization tongan tongan na khaidok piyo na haye ba ko haide animak equally important ni isagi career isagi relationship se important ni haina khanbi targa di haidi paisa phanyam par su relationship to organized oidragadi relationship to stable oidragadi isa se dom kai hani mentally or emotionally dungai bong khangma te ba aduga relationship yam stable oi haraga su paisa nu sa wat lagadi dum problem adum create torakani ba ko aduna isa na time management phasana hojik tagi tawbiyo na haye haidi thabak tawgada matamna thabak to phasana focus tawbiba aduga love kumba relationship kumba da su attention kumba time kumba se dum haidi yamna mak focus tawraga laita daraga su ignore tawbigano taken for granted oina lobigano adum khara well focus oina thambiyo na haibasina ahan ba card sidagi advice oina phange ba ko aduga next ki card china the empress sari ba card che thole eba sigi the empress sari ba card chigi matungina ko isa se future da mi amada yamna attach oiraga lehobagi type ta tawba haidi mi amadu da yamna depend tawba isagi thabak ama tawba macha oigera achawba oigera adu loina mak mi sida small support tawgi horaga na big support phawba dum depend toraga leiba gumba moi da yamna attach oi hoba gumba adudagi isagi life se fruitless oina chatpa gumba haidi nga sai financial instability disorganized adu yamda na maraga mahi chabang khangdaba hai tare ko sigumba sing sisu amuk thengnarak pa yai na haye ba awna sigi second card chidai kari advice phange ha matamda isana ngamiyo makai isagi nakna mi singi mating pangbiyo haibasina ahan advice oina lei ba ko haidi like family oi bi friends oi bi ko moi gi sudum mating pangbiyo haidi nang na sagi darkar ai pa matamda moi na sunangi damakta lepi rakani habase hairi ba aduga mathang makhada ba oina kai kai haige ha matamda ngasai relationship to the neglect or badagi or taken for granted or badagi relationship to disorganized oi bi na hamba kartuna hydra adugi disorganization do adudu na maram araga isaje kai haini ko na regret charaga mi du da hana hotna ga daw matam de hotna hodraga ko na tang da ko moi gi importance so moi gi work to realize to raga isai tina regret charaga tawam la phong khang da bagumba adagi move on taw basungam da mi du da dum attach oraga lei hoba gumba sigumba se khara thingnar pa yai na hai ba ko awna second card china zo hai ri dum advice oina isagi men relationship ama sida lepage haina khanjaba lai taragadi adu do su soidana ba phasana hotna biyo phasana handle to biyo haiba se relationship ta mainly committed or ba mi single damakta hairi ba haidi single oi ba singi body hide oi dre ko haidi sigu ma se apply to dre ko do relationship oina phasana leraga sisina ai full time commitment or ba relationship ne kaina khanbi ba lai taragadi adu relationship to the taken for granted oina lobi ga no moi gi word to ko na realize torak pada isai thanda wa ho bana tana to pa kem na thengna roi haiba aduga next card china 3 of cups sari ba card reverse the pick tare ba ko sigi 3 of cups sari ba card chigi matung ina isa the future da mina kai khan ki gadege or mina kai hai ki gadege haibagi wakal se amna khalakani na haiba means hojik se society ma lo de adu bla 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 myam khan taraga su future da di ko haidi society sina kai khan kini adagi aina smile taraga di sigi thabak se taraga di mina kai ngangna ni adagi amu aina smile taraga na mina kai khan ba smaina mina kai khan ba haiba sigi kok si da dom isa da circulate taraga isa ge ba thabak se pangthok pa si ki ba gumba or pangthok pangam da ba gumba adagi mi ge khali kanda people pleasing attitude se serve tori kanda ko isa ge ba thabak ta kairak pa gumba sigo hengna rak pa yae na haye ba ko aduga makhata na relationship ta third person chang to isa gi sai means isa na isa gi relationship to ngasai taken for granted oina lor panina mi atopa amana nangon da haidi palbi khan bi ba sing sida influence to apa matam da influence to kakhat pangam da bagumba au dagi just wari gumba khara sana badagi amung asai mana kai khan ki ga dagi haba wakhal da wari gumba sana bado he conversation da end to bangam da bagumba mi dugi influence or temptation register bangam da badigi isagi main relationship da chauna even chitter or unloyal or mi ni haina isagi partner duna khan ki bagumba adagi relationship da samjan na ba ya da ba gap ama lak pagumba sigumba thing na ba ya ina hai ba ko aduna
palbi khani ba sing se yari ge isagi people pleasing attitude haidi mina kai khan ki gade ge ha ba attitude se thadok piyo aduga third person influence ang handana ba hotna biyo isagi relationship ta mi atopan na phainam na haidi temptation achauba haidi masak ma taw yamna phajaba phajabi khara na haidi influence pek taraga su or isagi relationship to the kai ga da boy taraga the influence so kak na bahot na biyo na haye ba sige 3 of cups sari ba card reverse sidagi advice ko so sige itina main advice laire next ki card na prompting hari ba card thole ba prompting hari ba card gi matungina isa like balbi khani ba sing se future the problem ko mathola pa matam da isa ithana loina mak handle to bangam ni hai bagi maong na leiba gumba haidi problem thole e haraga mi gi help loaning da bagumba kwa adagi nga sai aina haibado near and dear ones ki help tawgi da bagi isa na so amu help lo ba da ikai bagumba sigumba su khara thingna rak pa yai na hai ba aduna sigi energy card china kai hai ge ha matam da palbi khani ba sing se sisina hauzik tagi hauna adum isagi near and dear ones relationship friendship family loina maki angamba mateng adum pangma ngamna ba hotna biyo aduga hayeng wai isada problem tholapa matamda friend amada haijaba matamda ikaiba or akiba yarakni yaroi haibagi kai haini khallaga leiba go mataw bigano adum darkar aba matamda isagi friend jingna adum help torakani aduna help lobada kemta ikai ningai oide isana ngamakanda amuk help to mateng pangbadong ka singaga loye na tra adumaino ina khanbiyo na haye sigi mari suba card china haitare ko aduga manga suba card china love fire ba card chi thole eba sigi love fire ba card chi matungina aina ngasai haibdo ne relationship ta yarigai third person influence ang dana bohna biyo aduga isagi men oina commit tawge na khaliba relationship to the love and spark chadum hingaga thamanna bohna biyo means love and spark yaw tragadi relationship to adum isana neglect taw ba taken for granted oina loba sigumba site adum chatlakani aduna yarigai love se build tawraga thamna bohna biyo ba haidi hoi relationship ta yam focus oye single oi ba mi singna palbi khani bata agadi yam da chana de kaina khan ba su yai ko means tholai ba card sinja relationship focus yam na oye ba aduna kai hani single oi ba sing isu kana khangni tu na future da kai hani partner amala aga sigum ba issue singa tholak pa su yai na tra ado hoi hoji kai na single oi bi ba sing yeng bi ra ga di kitang resonate taw ba da wat kan ye na khalle mam di relationship focus na ta tholai ba card singje aduga aroiba energy card gentleness sariba energy card che pick tareba sigi gentleness sariba energy card chigi matungina palbi khani ba singse sise amna kai haini wangang ba the harsh and root yam oiba haidi aina ngang thoi wasina mingonda kai impact pi gani aina smaina kanna law khongdana tawraga ngang go or mingonda heart tawa wahai haraga miduna kai khangani mina nungai khanda bida isada pharak bajing je pukta wa thamba haitri ne nekta dor ngang thok pungom ba kwa chin je control to wagam da ba degi nga haki sauning bagi ngak thoki ba wa dana mi amada kayam heart torm ni have se khang bangam da bagum ba sigom ba sing sina maram oraga isagi future da dum problem create tor pa yai mina sakta nung sida ba mina mateng pangning da ba mina loina ning da ba tinaning da ba sigom ba sing je thengna pa yai ba kwa aduna palbi khani ba sing se wa gum bangang ma matam da yari gai gentle oina ba liri khoi na tap na ingna nupa nupi ani ma kwa ngang ba ngang thok sak tok pa matam da phasana khantharaga ai word china mingo da heart to da bo erdi wahai sa haidok ta bane hena phai hai ba advice thamjan biraga yari gai gentle oina ba yari gai kai haini tap thana ba ali khana chaina ba conflict kum ba na mingle up or tangle up tawdana ba yamna law na khong na wangang ba or root oina wangang ba se tawbigano haibasina aroiba energy advice oina leiba ko so palbi gi su reading se like future self tagi kari advice lei haibagi reading se matang swaida loijare sidagi lawba yaba general advice lawsin biraga adum kari tawba yai habado yengbiro masiga oina di matang swaida palbi gi reading loijare bye bye. So ngasing general reading se matang sa dalo shinjarage si semi loy na magta resonate toram dabadi ay maram de general reading nina aduna mathang adum reading interesting oiba mayam mahapa ngamna basu hada jarake aduga adum 3-4 days khudingi video thagat pangam na basudum hana jarake aichu aduga mayamna adum video samhaning ba like topic kumba haisigi matang sida reading tawbiro kaina haibining ba laitaraga su or tawhaning ba laitaraga su dum comment box ta comment tawbiramo aduga video asibu like share tawbiduna channel asibu subscribe tawbiraga aiba support tawbiba lepigano ngasigo yadi matang swaida general reading ase loishanjarage. Thank you for watching my video. Stay tuned for more. Bye bye.